Wari asi no ninglibasi nupi amagi mamaida stem cell surgery tawkhibadagi maki masa asida virus ma'am na laklami adubu mahakna chikluba mi khudingma si jamna fatraba monster ama olapadagi makoi gi city asida amama kya tholopagi wari ni prem review presenting the rabbit haiba movie asina horopada rose korba nupi ma aikoi uhalei rose haiba nupi asi masak jamna thibana maram oibana mahak asi thawai jamna nungairamde adugi samathakta mahak asi dress designer am orami adudagi rosna mahanga thabak tawriba maham asi jarakuma tam study makoi gi boss asina mangonda sumna hairaglami rosna na karigi asuk thengna maham asi laklibano hairami adu rosna di pakum asumna pirami ngarang aigi mangda car accident ama tawi asina maram oibna thengkibni hairami adu boss asina mu pakum asumna piraglami nangge dugumlaba mathong marang khangdaba wadu aingonda hairakanu hairami asina maram oibna mu maham asi leiba mi sing asina loina noknarami madudagi makoi boss asina mu miyoi sing asida asumna hairaglami aina haibasida kari asoiba jawkhrge noina sukjamna noklibsu hairami asina maram oibna maham asi leiba miyoi sing asi tuminna lerami aduga musu boss asina rose asumna hairami rose nangna nangina thaw asibu matam chana taw hairami asigi matungda rose na thawai nuaitaduna restaurant asida kari makharabu chadun lering matam asida mahaki manakta nupi amana furirabu polaktuna asumna hairami hairibu dress asibu jamna thuna amukta semiyu hairami masig matungda nupi asidi muhammad asitagi chakhirami ngaihak lera matungda mu rose ka manakta bread kawbu nupa am laklami bread kawbu nupa asina mu rose asumna hairami ngasi numidang aikhoini party chalusira hairami adubu rose nadi pakum asumna pirami party gumbada matamangan babsi yamna kana de hairami adubu mu bread na hanjana mangonda haiban maram oibana rose na sujarami asing matungda bread di muhammad asitagi chakhirami adudagi mu mahaki marup nancy hairiba nupi asi laktuna mangonda sumna hairami rose nang aigi furir asibu lawro aigi sa asibu aina mayeng tanaba hotnarage hairami madudagi rose na mu mangonda sumna hairami nangi na sa adu paribaduda nangna mu mayeng tanaba hotnaba tarabadi nangi na sa adu yararo hairaglami amuksu nensina mahaki marup rose ta sumna hairami ngasi numidang asi party chalusira hairami adubu rose nadi mangonda pakum asumna piraglami numidang party chatpagadi aina ngasana plan tawkhrei brain aingoda hairami asina maram obenong nensina mangonda sumna hairami nangdi jamna nungairi bajadina hairami asigi matungda rose amadi nensina numidangi party asid laklami hariba matam astadi rose na mangoda chasi harba bread pungairami adudagi bread na mahaki manakta lakla matungda rose sumna hairami maham asi jamna langi atopa homda chatuna wari sanarasi haduna makhoinina atopa jaga amada laklami aduga musu bread na mangoda sumna hairami aina nangbu nungsi hairami asina maram obna rose su harau jarami adudagi bread na musu asumna hairami nang ngaihakta maham asi leramu ai ngaihak leraga lakke hairami wayasi haramduna breti atopa homda chakhirami adubu rosti washroom amada laktuna leiringa matam astadi maham asida nupi ani changlami aduga musu nupi ani sina asumna wari sanarami rose na maham asida dress pajaba chetuna party laklibasi mahak lafamni thoktabani mahakna mataw karamna maham asi laklibano haibadi mahaki marup chensina makhoigi marup breta rose ta haijaduna maham asida rose pu puraknabagi haibagi damak rose ti maham asida lakpani hairami nupi ani sina wari sanaribasi tabada rose ti jamna sauningba amani phawrami asigi matungda rose na mahaki marup chensi gi manakta laktuna mangonda sumna hairami aina maham asi laklibasi nangna breta aibu maham asida chatnabagi haibagi tawriba natra hairami adubu chensi nadi pakum asumna pirami nangna adumna khallibudu karigino aikhoini di best friend amani hairami adubu rose ti mahaki marup chensi na hairibasi tadabida maham asitigi yamna saurduna scooty sibu thawduna laklami adubu mahaki marup chensi na ngai khwaidun laudun lerami hariba matam asitadi rose na thawriba scooty asi gari amada thomjanduna accident thoglami asina maram oibna chensi ju thawai jamna nungairamde asigi matungda rose asi hospital amada treatment tawduna lerami adugi sumatakta mahaki mamai asi phi mamna jetun lerami aduga musuk doctor asina rose amadi chensi da sumna hairami rose asi boi khoina hospital asida hujuk thamlibasi emergency goina thamlibani mahaki miyosing asi laklaga wari sanarabagi hairami adubu chensi nadi doctor asida sumna hairami hujik rose kin habada kanamta leitre ai amadi akhoigi family na rose asibu junction nu leiribani hairami asigi matungda muhammad si leiriba nurse amana rose ki mamaida kisaliba bender sing asibu lokthokku matam astadi mahaki mamai asti yamna chathina soktu lerami asina maram oibna chensi su thawai jamna nungairamde adudagi mu doctor asina nurse asida sumna hairami mangda reiba mingsen asibu rose ta mukto jengalu hairami adudagi rose na mingsen asibu paiduna mahaki mamai asibu jengu matam astadi mahaki maya asi loina soktuna surgery tawdu lerami masina maram oibna rose asi thawai nungaituna kaplami
ꯑꯗꯨꯒ ꯑꯃꯁꯨꯡ ꯗꯣꯛꯇꯔ ꯑꯁꯤꯅ ꯆꯦꯟꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯔꯣꯁꯀꯤ ꯃꯃꯥꯡꯗ ꯃꯤꯡꯁꯦꯜ ꯑꯃꯗ ꯊꯝꯒꯅꯨ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯗꯤꯆꯥꯔꯖ ꯇꯧꯔꯒꯅꯤ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯁꯨꯝ ꯃꯇꯝ ꯍꯧꯈꯤꯕꯅ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯔꯣꯁ ꯑꯁꯤꯕꯨ ꯗꯤꯆꯥꯔꯖ ꯇꯧꯔꯗꯨꯅ ꯆꯦꯟꯁꯤꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯆꯦꯟꯁꯤꯅ ꯔꯣꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯕꯨ ꯊꯕꯛ ꯇꯧꯔꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯕꯣꯁꯅ ꯊꯕꯛ ꯂꯧꯊꯣꯛꯈ꯭ꯔꯦ ꯅꯪꯒꯤ ꯃꯍꯨꯠꯇ ꯃꯤ ꯑꯃ ꯍꯥꯞꯈ꯭ꯔꯦ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯅꯪꯒꯤ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯑꯩꯒꯤ ꯌꯨꯝꯗ ꯂꯣꯏꯅ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪꯗꯤ ꯑꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯑꯃꯅꯤ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ ꯍꯥꯏꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯆꯦꯟꯁꯤꯅ ꯔꯣꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩ ꯁꯣꯄꯤꯡ ꯉꯥꯛꯇ ꯆꯠꯂꯨꯈꯤꯒꯦ ꯅꯪꯅ ꯌꯨꯝ ꯑꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯔꯝꯃꯨ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯈꯔꯕꯨ ꯆꯥꯅꯤꯡꯕ ꯇꯥꯔꯕꯗꯤ ꯐ꯭ꯔꯤꯖꯇ ꯂꯣꯏꯅ ꯂꯩꯕꯅꯤ ꯂꯧꯊꯣꯛꯇꯨꯅ ꯆꯥꯎ ꯍꯥꯏꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯆꯦꯟꯁꯤꯗꯤ ꯁꯣꯄꯤꯡꯒꯤꯗꯃꯛ ꯆꯠꯈꯤꯔꯝꯃꯤ ꯆꯦꯟꯁꯤꯅ ꯆꯠꯈ꯭ꯔ ꯃꯇꯨꯡꯗ ꯔꯣꯁꯅ ꯃꯍꯥꯛꯀꯤ ꯃꯃꯥꯏꯗ ꯄꯨꯜꯂꯤꯕ ꯐꯤ ꯑꯁꯤ ꯂꯧꯊꯣꯛꯂꯕ ꯃꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔꯕꯨ ꯆꯥꯅꯕꯒꯤꯗꯃꯛ ꯒ꯭ꯔꯥꯏꯟ ꯇꯧꯗꯨꯅ ꯊꯛꯂꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯃꯌꯥꯗꯒꯤ ꯂꯣꯏꯅ ꯇꯥꯔꯛꯂꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯔꯣꯁ ꯑꯁꯤ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯂꯦꯞꯇꯣꯞ ꯑꯃꯗ ꯁꯔꯆ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤ ꯐꯅꯕꯒꯤꯗꯃꯛ ꯇꯧꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯔꯣꯁꯅ ꯃꯍꯥꯛꯄꯨ ꯂꯥꯌꯦꯡꯅꯕꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃꯒꯤ ꯃꯃꯤꯡꯕꯨ ꯐꯪꯂꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯔꯣꯁ ꯑꯃꯗꯤ ꯆꯦꯟꯁꯤ ꯃꯈꯣꯏꯅꯤꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗꯗꯤ ꯔꯣꯁ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯍꯩꯅꯗꯕꯒꯤ ꯃꯑꯣꯡ ꯇꯧꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯃꯨꯛ ꯆꯦꯟꯁꯤꯅ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤ ꯂꯥꯛꯂꯤꯕꯁꯤ ꯅꯪꯒꯤ ꯅꯁꯥꯁꯤ ꯐꯅꯕꯒꯤ ꯂꯥꯛꯂꯤꯕꯅꯤ ꯅꯪ ꯀꯔꯤꯝꯇ ꯈꯟꯒꯅꯨ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯔꯣꯁ ꯑꯃꯗꯤ ꯆꯦꯟꯁꯤꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯂꯕ ꯃꯇꯨꯡ ꯑꯁꯤꯗꯗꯤ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯅꯔꯁ ꯑꯁꯤꯅ ꯃꯈꯣꯏꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯔꯣꯁ ꯍꯥꯏꯔꯤꯕꯗꯨ ꯅꯪꯂꯥ ꯅꯪꯅ ꯍꯥꯟꯅ ꯑꯦꯄꯣꯏꯟꯃꯦꯟ ꯂꯧꯈꯤꯕꯗ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯒꯤ ꯔꯣꯁꯅ ꯅꯔꯁꯅ ꯍꯥꯏꯔꯛꯂꯤꯕ ꯄꯦꯄꯔ ꯑꯁꯤꯗ ꯁꯥꯏꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯗꯣꯛꯇꯔ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯗꯣꯛꯇꯔ ꯑꯁꯤꯒꯤ ꯃꯃꯤꯡꯁꯨ ꯒ꯭ꯔꯣꯁ ꯀꯧꯔꯝꯃꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯗꯣꯛꯇꯔ ꯑꯁꯤꯅ ꯑꯃꯨꯛ ꯃꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯅꯪꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯕꯅꯤ ꯅꯪꯒꯤ ꯅꯃꯥꯏꯗ ꯁꯣꯛꯂꯤꯕꯁꯤꯕꯨ ꯑꯩꯈꯣꯏꯅ ꯁ꯭ꯇꯦꯝ ꯁꯦꯜ ꯇꯧꯗꯨꯅ ꯁꯔꯖꯔꯤ ꯇꯧꯒꯅꯤ ꯁꯔꯖꯔꯤ ꯇꯧꯔꯕ ꯃꯇꯨꯡꯗ ꯅꯪꯒꯤ ꯅꯁꯥꯁꯤ ꯐꯒꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯔꯣꯁꯅꯗꯤ ꯃꯐꯝ ꯑꯁꯤ ꯁꯔꯖꯔꯤ ꯇꯧꯕꯁꯤ ꯌꯥꯝꯅ ꯀꯤꯔꯗꯨꯅ ꯇꯧꯅꯤꯡꯗꯕꯒꯤ ꯃꯑꯣꯡꯗ ꯆꯦꯟꯁꯤꯗ ꯍꯥꯏꯔꯛꯂꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯗꯣꯛꯇꯔ ꯑꯁꯤꯅ ꯑꯃꯨꯛ ꯃꯈꯣꯏꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯔꯣ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯁꯔꯖꯔꯤ ꯇꯧꯅꯕꯒꯤꯗꯃꯛ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯝꯗꯨꯅ ꯗꯣꯛꯇꯔ ꯑꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯆꯦꯟꯁꯤꯅ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤ ꯂꯥꯛꯂꯤꯕꯁꯤ ꯅꯪꯒꯤ ꯅꯃꯥꯏ ꯁꯣꯛꯂꯤꯕꯁꯤꯕꯨ ꯐꯅꯕꯒꯤ ꯇꯧꯔꯤꯕꯅꯤ ꯅꯪ ꯀꯔꯤꯝꯇ ꯄꯥꯈꯠꯀꯅꯨ ꯍꯥꯏꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯔꯣꯁꯁꯨ ꯆꯦꯟꯁꯤꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯗꯣꯛꯇꯔ ꯑꯁꯤꯅ ꯔꯣꯁꯀꯤ ꯃꯃꯥꯏꯗ ꯁꯣꯛꯂꯤꯕꯁꯤꯕꯨ ꯁꯔꯖꯔꯤ ꯇꯧꯅꯕꯒꯤꯗꯃꯛ ꯔꯨꯝ ꯑꯃꯗ ꯄꯨꯁꯤꯜꯂꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯅꯔꯁ ꯑꯃꯗꯤ ꯗꯣꯛꯇꯔꯁꯤꯡ ꯑꯁꯤ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯗ꯭ꯔꯦꯁ ꯂꯣꯏꯅ ꯁꯦꯠꯂꯝꯃꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯗꯣꯛꯇꯔ ꯑꯁꯤꯅ ꯆꯦꯟꯁꯤꯒꯤ ꯃꯃꯥꯏꯗ ꯖꯦꯂꯤ ꯃꯥꯜꯂꯕ ꯄꯣꯠꯁꯛ ꯑꯃꯕꯨ ꯅꯞꯁꯜꯂꯝꯃꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛ ꯑꯁꯤꯁꯨ ꯃꯁꯥ ꯃꯇꯣꯝꯇ ꯂꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏꯅ ꯔꯣꯁꯀꯤ ꯁꯔꯖꯔꯤ ꯑꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯗꯣꯛꯇꯔ ꯑꯁꯤꯅ ꯅꯔꯁ ꯑꯁꯤꯅ ꯔꯣꯁꯇ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯕꯨ CCTV ꯀꯦꯃꯦꯔꯥ ꯑꯃꯗꯒꯤ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯗꯣꯛꯇꯔ ꯒ꯭ꯔꯣꯁꯅ ꯁꯤꯈ꯭ꯔꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯐꯣꯇꯣ ꯑꯁꯤꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯗꯒꯤ ꯔꯣꯁꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯃꯄꯣꯛ ꯑꯁꯤ ꯆꯥꯛ ꯂꯥꯝꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯔꯣꯁꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯃꯤꯡꯁꯦꯜ ꯑꯁꯤꯗ ꯂꯦꯞꯇꯨꯅ ꯃꯃꯥꯏꯗ ꯀꯤꯔꯤꯕ ꯐꯤꯁꯤꯡ ꯑꯁꯤꯕꯨ ꯂꯧꯊꯣꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯏꯗ ꯁꯣꯛꯈꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯐꯔꯝꯃꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯊꯕꯥꯛꯇ ꯁꯣꯛꯈꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯐꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯔꯣꯁ ꯑꯁꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯔꯣꯁꯅ ꯁ꯭ꯋꯤꯃꯤꯡ ꯄꯨꯜ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯕ꯭ꯔꯦꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯔꯣꯁꯅ ꯕ꯭ꯔꯦꯁꯇ ꯀ꯭ꯔꯤꯁ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯕ꯭ꯔꯦꯗꯀꯤ ꯃꯌꯥꯁꯤ ꯏ ꯂꯣꯏꯅ ꯊꯣꯛꯂꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯕ꯭ꯔꯦꯗꯅ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯃꯉꯣꯟꯗ ꯆꯩꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯔꯣꯁ ꯑꯁꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯤꯀꯞ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯔꯣꯁꯅ ꯗꯣꯛꯇꯔ ꯑꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯍꯧꯖꯤꯛꯀꯤ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯃꯪ ꯑꯁꯤ ꯌꯥꯝꯅ ꯃꯊꯣꯡ ꯆꯥꯗꯕ ꯃꯪ ꯑꯃ ꯎꯔꯝꯃꯤ ꯇꯁꯦꯡꯕꯗꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯑꯁꯦꯡꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯩ ꯗꯣꯛꯇꯔ ꯑꯁꯤꯅ ꯑꯃꯨꯛ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯈꯣꯏꯅ ꯅꯉꯣꯟꯗ ꯇꯧꯈꯤꯕ ꯁꯔꯖꯔꯤ ꯑꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯅꯪꯒꯤ ꯃꯪꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃ ꯎꯒꯅꯤ ꯑꯗꯨꯕꯨ ꯅꯉꯣꯟꯗ ꯊꯣꯛꯂꯤꯕꯁꯤꯡ ꯑꯗꯨꯗꯤ ꯑꯁꯦꯡꯕ ꯅꯠꯇꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯑꯃꯁꯨ ꯗꯣꯛꯇꯔ ꯑꯁꯤꯅ ꯃꯉꯣꯟꯗ ꯍꯤꯗꯥꯛ ꯑꯃ ꯄꯤꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯍꯤꯗꯥꯛ ꯑꯁꯤꯅ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯪꯁꯤꯡ ꯑꯗꯨ ꯐꯅꯕꯒꯤ ꯆꯥꯒꯗꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯅ ꯄꯤꯔꯤꯕ ꯄ꯭ꯔꯣꯇꯤꯟ ꯕꯣꯇꯜ ꯑꯁꯤꯕꯨꯗꯤ ꯅꯪꯅ ꯆꯥꯛ ꯂꯥꯝꯕ ꯃꯇꯝꯗ ꯊꯛꯀꯗꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯔꯣꯁꯅ ꯗꯣꯛꯇꯔꯅ ꯄꯤꯔꯛꯄ ꯍꯤꯗꯥꯛꯁꯤꯡ ꯑꯁꯤ ꯄꯨꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯅꯦꯟꯁꯤ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯅꯦꯟꯁꯤꯅ ꯔꯣꯁꯕꯨ ꯎꯕ ꯃꯇꯝ ꯑꯁꯤꯗ ꯌꯥꯝꯅ ꯉꯛꯂꯗꯨꯅ ꯔꯣꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯅ ꯎꯔꯤꯕꯁꯤꯕꯨ ꯑꯁꯦꯡꯕꯔꯅꯦ ꯌꯥꯝꯅ ꯉꯛꯂꯦ ꯍꯥꯏꯔꯝꯃꯤ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯒꯤ ꯅꯁꯥ ꯁꯣꯛꯂꯤꯕꯁꯤꯡ ꯑꯗꯨ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯅꯪꯒꯤ ꯅꯁꯥ ꯑꯗꯨꯕꯨ ꯑꯃꯨꯛꯇ ꯎꯡꯉꯣ ꯍꯥꯏꯗꯨꯅ ꯔꯣꯁꯀꯤ ꯃꯁꯥ ꯑꯁꯤꯕꯨꯗꯤ ꯎꯡꯍꯜꯂꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯗꯒꯤ ꯔꯣꯁ ꯑꯃꯗꯤ ꯆꯦꯟꯁꯤꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯆꯦꯟꯁꯤꯅ ꯔꯣꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯅ ꯈꯪꯉꯤ ꯅꯪ ꯑꯁꯤ ꯊꯕꯛ ꯌꯥꯝꯅ ꯇꯧꯕ ꯄꯥꯝꯕ ꯅꯨꯄꯤꯅꯤ ꯑꯩꯈꯣꯏꯅꯤ ꯍꯥꯟꯅꯒꯤ ꯊꯕꯛ ꯃꯐꯝ ꯑꯗꯨ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯅ ꯔꯣꯁ ꯑꯁꯤ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯔꯣꯁꯅ ꯃꯍꯥꯛꯅ ꯍꯥꯟꯅ ꯇꯧꯈꯤꯕ ꯗꯤꯖꯥꯏꯅꯔꯁꯤꯡ ꯑꯗꯨꯒꯤ ꯃꯑꯣꯡꯗ ꯌꯥꯝꯅ ꯐꯖꯔꯕ ꯐꯦꯁꯟ ꯗꯤꯖꯥꯏꯅꯔꯒꯤ ꯗ꯭ꯔꯦꯁ ꯀꯌꯥ ꯑꯃ ꯌꯦꯛꯂꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯔꯣꯁꯀꯤ ꯃꯅꯥꯛꯇ ꯕ꯭ꯔꯦꯗ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯑꯃꯁꯨ ꯕ꯭ꯔꯦꯗꯅ ꯔꯣꯁꯇ ꯂꯩ ꯃꯌꯥꯝ ꯄꯤꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ
ꯑꯩꯈꯣꯏꯅꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤ ꯆꯥꯛ ꯆꯥꯕ ꯆꯠꯂꯨꯁꯤꯔ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯔꯣꯁꯅꯗꯤ ꯃꯊꯪꯗ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯕ꯭ꯔꯦꯗ ꯑꯁꯤꯕꯨꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯔꯝꯃꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯑꯃꯨꯛ ꯆꯦꯟꯁꯤ ꯑꯃꯗꯤ ꯔꯣꯁ ꯃꯈꯣꯏꯅꯤꯁꯤꯅ ꯕꯥꯔ ꯑꯃꯗ ꯂꯥꯛꯂꯝꯃꯤ ꯃꯗꯨꯗꯒꯤ ꯃꯈꯣꯏꯅꯤꯅ ꯕꯥꯔ ꯑꯁꯤꯗ ꯆꯪꯂꯛ ꯃꯇꯝ ꯑꯁꯤꯗꯗꯤ ꯔꯣꯁꯀꯤ ꯕꯣꯁ ꯑꯣꯏꯔꯝꯕ ꯅꯨꯄꯥ ꯑꯁꯤ ꯂꯥꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯕꯣꯁ ꯑꯁꯤꯅ ꯔꯣꯁꯀꯤ ꯃꯁꯛ ꯐꯖꯔꯕꯁꯤ ꯎꯕꯗ ꯔꯣꯁ ꯅꯪ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯕꯣꯁ ꯑꯁꯤꯅ ꯔꯣꯁ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯈꯣꯏꯅ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁ ꯑꯁꯤ ꯅꯪꯅ ꯗꯤꯖꯥꯏꯅꯔ ꯇꯧꯕ꯭ꯔꯥ ꯗ꯭ꯔꯦꯁ ꯑꯁꯤ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯔꯣꯁ ꯑꯁꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯃꯨꯛꯁꯨ ꯃꯈꯣꯏꯒꯤ ꯕꯣꯁ ꯑꯁꯤꯅ ꯃꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯑꯣꯐꯤꯁ ꯑꯗꯨ ꯂꯥꯛꯇꯨꯅ ꯊꯕꯛ ꯇꯧꯕ ꯌꯥꯔꯒꯅꯤ ꯍꯥꯏꯔꯝꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯔꯣꯁ ꯑꯃꯗꯤ ꯆꯦꯟꯁꯤ ꯑꯁꯤ ꯌꯥꯝꯅ ꯍꯔꯥꯎꯖꯗꯨꯅ ꯕꯥꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯔꯣꯁ ꯑꯃꯗꯤ ꯆꯦꯟꯁꯤꯅ ꯕꯥꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯨ ꯀꯌꯥ ꯊꯛꯂ ꯃꯇꯨꯡꯗ ꯗꯥꯟꯁ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯔꯣꯁꯀꯤ ꯃꯃꯥꯡꯗ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ ꯔꯣꯁꯅ ꯅꯨꯄꯥ ꯑꯁꯤꯕꯨ ꯕꯥꯔ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯄꯨꯊꯣꯛꯇꯨꯅ ꯏꯟꯖꯣꯏꯃꯦꯟ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯁꯤꯅ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯕꯨꯛ ꯑꯁꯤꯗ ꯈꯣꯠꯇꯠꯂꯝꯃꯤ ꯑꯗꯨꯕꯨ ꯏꯈꯪ ꯍꯧꯗꯅ ꯔꯣꯁ ꯑꯁꯤ ꯃꯤꯀꯞ ꯊꯣꯛꯂꯛꯂꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯔꯣꯁ ꯑꯁꯤ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯔꯣꯁꯅ ꯐ꯭ꯔꯤꯖ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯗꯣꯛꯇꯔ ꯑꯗꯨꯅ ꯄꯤꯔꯛꯄ ꯄ꯭ꯔꯣꯇꯤꯟꯒꯤ ꯃꯍꯤ ꯑꯗꯨ ꯊꯛꯂꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯐꯤꯂꯝ ꯁꯨꯇꯤꯡꯒꯤ ꯁꯤꯟ ꯑꯃꯕꯨ ꯑꯩꯈꯣꯏꯗ ꯎꯍꯜꯂꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯁꯨꯇꯤꯡ ꯑꯁꯤ ꯌꯥꯎꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯔꯣꯁꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯊꯕꯥꯛ ꯑꯗꯨꯗ ꯅꯦꯟꯁꯤꯒꯤ ꯃꯈꯨꯠꯅ ꯆꯤꯡꯈꯤꯕ ꯅꯨꯄꯥ ꯑꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯁꯤꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤ ꯚꯥꯏꯔꯁ ꯆꯪꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯒꯤ ꯃꯑꯣꯡꯗ ꯇꯧꯔꯝꯃꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯗꯥꯏꯔꯦꯛꯇꯔ ꯑꯁꯤꯅ ꯅꯨꯄꯥ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯑꯦꯛꯇꯤꯡ ꯇꯧꯕ ꯃꯇꯝ ꯑꯁꯤꯗ ꯌꯥꯝꯅ ꯁꯥꯊꯤꯕ ꯑꯃꯒꯤ ꯃꯑꯣꯡꯗ ꯇꯧ ꯍꯥꯏꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯃꯨꯛ ꯅꯨꯄꯥ ꯑꯁꯤꯅ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒ ꯑꯦꯛꯇꯤꯡ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯅꯨꯄꯤ ꯑꯁꯤꯅ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯅꯨꯄꯥ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤ ꯇꯧꯒꯅꯨ ꯑꯩ ꯍꯩꯅꯗꯦ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯈꯣꯏꯅꯤꯒꯤ ꯃꯅꯥꯛꯇ ꯅꯨꯄꯥ ꯑꯃ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯁꯨ ꯐꯤꯂꯝ ꯁꯨꯇꯤꯡ ꯑꯁꯤꯗ ꯗꯣꯛꯇꯔ ꯑꯃꯒꯤ ꯔꯣꯜ ꯂꯧꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯑꯃꯨꯛ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛꯀꯤ ꯆꯍꯤ ꯑꯁꯤꯕꯨ ꯀꯌꯥꯕꯨ ꯁꯨꯔꯝꯒꯅꯤ ꯍꯥꯏꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯁꯤꯅ ꯃꯐꯝ ꯑꯁꯤ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨꯗꯤ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯀꯤꯅꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯔꯣꯁꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯗ꯭ꯔꯦꯁ ꯗꯤꯖꯥꯏꯅꯔꯁꯤꯕꯨ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯥꯁꯤ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯂꯛꯂꯝꯃꯤ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯐ꯭ꯔꯤꯖ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤꯕꯨ ꯃꯊꯪ ꯆꯥꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯐ꯭ꯔꯤꯖ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯁꯥ ꯑꯍꯤꯡꯕ ꯑꯁꯤꯕꯨ ꯆꯥꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯉꯛꯂꯗꯨꯅ ꯃꯉꯣꯟꯗ ꯂꯥꯌꯦꯡꯈꯤꯕ ꯗꯣꯛꯇꯔ ꯒ꯭ꯔꯣꯁꯇ ꯐꯣꯟ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯗꯣꯛꯇꯔ ꯑꯁꯤꯅꯗꯤ ꯐꯣꯟ ꯑꯣꯛꯂꯛꯂꯝꯗꯦ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯔꯣꯁ ꯑꯁꯤ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯌꯨꯝꯗꯒꯤ ꯊꯣꯛꯇꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯅꯨꯄꯥ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯨꯄꯥ ꯑꯁꯤꯗ ꯃꯍꯥꯛꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯣꯏꯕ ꯄꯨꯕꯤꯌꯨ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯁꯤꯅ ꯀꯣꯏꯕ ꯄꯨꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥꯔ ꯑꯁꯤꯗ ꯍꯥꯞꯆꯤꯟꯗꯨꯅ ꯆꯠꯂꯒꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯔꯣꯁꯅ ꯃꯐꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯁꯤꯕꯨ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯔꯣꯁ ꯑꯁꯤꯗꯤ ꯏꯈꯪ ꯈꯪꯗꯅ ꯃꯤꯀꯞ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯗꯩ ꯔꯣꯁꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯅ ꯆꯤꯡꯕꯁꯤ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤꯗꯤ ꯀꯔꯤꯝꯇ ꯇꯧꯔꯝꯗꯦ ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯔꯒ ꯑꯃꯨꯛ ꯍꯣꯁꯄꯤꯇꯥꯜ ꯑꯃꯒꯤ ꯁꯤꯟ ꯑꯃꯕꯨ ꯑꯩꯈꯣꯏꯗ ꯎꯍꯜꯂꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯅꯔꯁ ꯑꯁꯤꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯅꯥꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯊꯣꯛꯈꯤꯕ ꯎꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯅꯔꯁꯅ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯐꯃꯨꯡꯗꯒꯤ ꯀꯔꯤꯒꯤ ꯍꯧꯒꯠꯂꯤꯕꯅꯣ ꯅꯪ ꯌꯥꯝꯅ ꯊꯨꯅ ꯐꯃꯨꯡꯗ ꯆꯪꯂꯨꯔꯣ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯅꯨꯄꯥ ꯑꯁꯤꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯇꯨꯅ ꯅꯔꯁ ꯑꯁꯤꯕꯨ ꯆꯤꯛꯊꯠꯇꯨꯅ ꯑꯃꯨꯛ ꯍꯥꯠꯇꯣꯛꯀꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯒꯥꯔꯗꯁꯤꯡ ꯑꯁꯤꯅ ꯅꯨꯄꯥ ꯑꯁꯤꯕꯨ ꯐꯥꯖꯤꯜꯂꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯔꯣꯁꯅ ꯗꯣꯛꯇꯔ ꯒ꯭ꯔꯣꯁꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤ ꯌꯥꯝꯅ ꯉꯛꯂꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯪ ꯌꯥꯝꯅ ꯃꯪꯂꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯅ ꯆꯥꯔꯤꯕꯁꯤꯡ ꯑꯗꯨ ꯏ ꯉꯥꯛꯇ ꯑꯣꯏꯅ ꯆꯥꯏ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯑꯃꯨꯛꯇ ꯍꯥꯏꯌꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯗꯣꯛꯇꯔ ꯑꯁꯤꯅꯗꯤ ꯃꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯈꯜꯂꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯥꯜꯂꯤ ꯅꯪ ꯀꯔꯤꯝꯇ ꯄꯥꯈꯠꯀꯅꯨ ꯍꯥꯏꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯗꯣꯛꯇꯔ ꯑꯁꯤꯅ ꯔꯣꯁꯀꯤ ꯃꯈꯨꯠꯇꯒꯤ ꯏ ꯈꯔꯕꯨ ꯂꯧꯊꯣꯛꯂꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯔꯣꯁꯅ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁ ꯑꯁꯤꯗ ꯗ꯭ꯔꯦꯁ ꯗꯤꯖꯥꯏꯅꯔ ꯑꯁꯤꯕꯨ ꯌꯦꯛꯅꯕꯒꯤ ꯇꯧꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯕꯣꯁ ꯑꯁꯤ ꯂꯥꯛꯂꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯔꯣꯁꯅ ꯕꯣꯁꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩ ꯍꯟꯗꯛꯁꯨ ꯌꯥꯝꯅ ꯊꯦꯡꯈ꯭ꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯕꯣꯁ ꯑꯁꯤꯅꯗꯤ ꯔꯣꯁꯅ ꯌꯦꯛꯂꯝꯕ ꯗ꯭ꯔꯦꯁꯁꯤꯡ ꯑꯁꯤꯕꯨ ꯌꯦꯡꯗꯨꯅ ꯃꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯗ꯭ꯔꯦꯁꯁꯤꯡ ꯑꯁꯤꯗꯤ ꯌꯥꯝꯅ ꯐꯖꯔꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯔꯣꯁꯅ ꯑꯃꯨꯛ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯝꯃꯤ ꯗ꯭ꯔꯦꯁꯁꯤꯡ ꯑꯁꯤꯗꯤ ꯑꯩꯅ ꯅꯥꯟꯅ ꯌꯦꯛꯄ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯕꯣꯁꯅ ꯑꯃꯨꯛ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯝꯃꯤ ꯅꯪꯅ ꯗ꯭ꯔꯦꯁꯁꯤꯡ ꯑꯁꯤ ꯌꯦꯛꯄ ꯂꯣꯏꯁꯤꯟꯗ꯭ꯔꯕ ꯇꯥꯔꯕꯁꯨ ꯍꯥꯏꯔꯤꯕ ꯗ꯭ꯔꯦꯁꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯐꯖꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯅꯪꯅ ꯁꯨꯝ ꯗ꯭ꯔꯦꯁꯁꯤꯡ ꯑꯁꯤꯕꯨ ꯌꯦꯛꯇꯨꯅ ꯑꯩꯈꯣꯏ ꯀꯝꯄꯅꯤ ꯑꯁꯤꯕꯨ ꯆꯥꯎꯈꯠꯅꯕ ꯇꯧ ꯍꯥꯏꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯚꯥꯏꯔꯁꯅ ꯅꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯅ ꯂꯩꯔꯤꯕ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯑꯅꯧꯕ ꯗꯣꯛꯇꯔ ꯑꯃ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯔꯁ ꯑꯁꯤꯅ ꯗꯣꯛꯇꯔ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯈꯣꯏꯗ ꯅꯥꯔꯤꯕ ꯂꯩꯅꯥꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯗꯤ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯗꯣꯛꯇꯔ ꯑꯁꯤꯅꯗꯤ ꯅꯔꯁ ꯑꯁꯤꯗ ꯑꯅꯥꯕꯁꯤꯡ ꯑꯁꯤ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯈꯣꯏꯗ ꯅꯥꯔꯤꯕ ꯂꯩꯅꯥꯁꯤꯡ ꯑꯁꯤ ꯚꯥꯏꯔꯁ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯚꯥꯏꯔꯁꯁꯤꯡ ꯑꯁꯤ ꯃꯤ ꯑꯃꯅ ꯑꯃꯗꯒꯤ ꯆꯤꯛꯄꯗ ꯂꯧꯅꯕ ꯚꯥꯏꯔꯁꯁꯤꯡꯅꯤ ꯍꯥꯏꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯈꯣꯏꯗ ꯅꯥꯔꯤꯕ ꯂꯩꯅꯥꯁꯤꯡ ꯑꯁꯤꯕꯨ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯇ ꯆꯠꯇꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯒꯗꯕꯅꯤ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯈꯣꯏꯅꯤꯒꯤ ꯃꯅꯥꯛꯇ ꯑꯅꯥꯕ ꯃꯤꯑꯣꯏ ꯑꯃ ꯀꯟꯅ ꯆꯦꯟꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯗꯒꯤ ꯄꯨꯂꯤꯁ ꯑꯅꯤ ꯇꯥꯟꯅꯔꯛꯇꯨꯅ ꯅꯨꯄꯥ ꯑꯁꯤꯕꯨ ꯍꯥꯠꯇꯣꯛꯂꯝꯃꯤ
ꯑꯗꯨꯕꯨ ꯗꯣꯛꯇꯔ ꯑꯁꯤꯅꯗꯤ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏꯅ ꯀꯔꯤꯒꯤ ꯅꯨꯄꯥ ꯑꯁꯤꯕꯨ ꯍꯥꯠꯂꯤꯕꯅꯣ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤ ꯂꯥꯛꯂꯤꯕ ꯑꯁꯤꯗꯤ ꯃꯍꯥꯛꯀꯤ ꯑꯅꯥꯕ ꯑꯁꯤꯕꯨ ꯐꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯗ ꯌꯦꯡꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯔꯣꯁ ꯑꯃꯗꯤ ꯕ꯭ꯔꯦꯗꯅ ꯔꯦꯁꯇꯨꯔꯦꯟ ꯑꯃꯗ ꯐꯝꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔꯕꯨ ꯆꯥꯗꯣꯏꯒꯤ ꯇꯧꯔꯝꯃꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯕ꯭ꯔꯦꯗꯅ ꯔꯣꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪ ꯌꯥꯝꯅ ꯆꯥꯛ ꯂꯥꯝꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯤ ꯔꯣꯁꯅ ꯑꯃꯨꯛ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯆꯥꯛ ꯑꯗꯨꯝ ꯂꯥꯝꯗꯨꯅ ꯂꯩ ꯑꯗꯨꯕꯨ ꯑꯩꯅ ꯆꯥꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯄꯤꯔꯛꯄ ꯄ꯭ꯔꯣꯇꯤꯟ ꯁꯦꯛ ꯑꯗꯨꯕꯨꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯅ ꯆꯥꯅꯕꯒꯤꯗꯃꯛ ꯄ꯭ꯔꯣꯇꯤꯟ ꯁꯦꯛ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯂꯥꯛꯏ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯔꯣꯁ ꯑꯁꯤ ꯃꯕꯨꯛ ꯑꯁꯤ ꯀꯩꯅꯣꯝꯃ ꯇꯧꯔꯛꯂꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛꯅ ꯋꯥꯁꯔꯨꯝꯗ ꯆꯪꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯥ ꯑꯁꯤꯕꯨ ꯐꯥꯛꯇꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯃꯌꯥ ꯑꯁꯤꯗ ꯏ ꯃꯌꯥꯝꯅ ꯇꯩꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯇꯣꯞꯄ ꯃꯌꯥ ꯑꯃꯁꯨ ꯊꯣꯛꯂꯛꯂꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯔꯣꯁ ꯑꯁꯤ ꯌꯥꯝꯅ ꯄꯥꯈꯠꯂꯗꯨꯅ ꯕ꯭ꯔꯦꯗꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯠꯇꯕ ꯌꯥꯔꯣꯏ ꯍꯥꯏꯔꯝꯃꯤ ꯑꯗꯨ ꯕ꯭ꯔꯦꯗꯅꯗꯤ ꯉꯥꯏꯈꯣ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯔꯦꯁꯇꯨꯔꯦꯟ ꯑꯁꯤꯒꯤ ꯃꯄꯥꯟꯗꯒꯤ ꯚꯥꯏꯔꯁ ꯆꯦꯜꯂꯕ ꯅꯨꯄꯥ ꯑꯃꯅ ꯔꯦꯁꯇꯨꯔꯦꯟ ꯑꯁꯤꯒꯤ ꯃꯤꯡꯁꯦꯟ ꯑꯁꯤꯕꯨ ꯊꯨꯒꯥꯏꯗꯨꯅ ꯔꯣꯁ ꯑꯁꯤꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯅ ꯇꯧꯔꯛꯂꯝꯃꯤ ꯑꯗꯨ ꯕ꯭ꯔꯦꯗꯅꯗꯤ ꯅꯨꯄꯥ ꯑꯁꯤꯕꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯍꯥꯠꯇꯣꯛꯂꯝꯃꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯑꯃꯨꯛ ꯔꯣꯁꯀꯤ ꯃꯁꯥ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯗꯨꯅ ꯂꯝꯕꯤꯒꯤ ꯃꯄꯥꯟꯗ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯃꯅ ꯔꯣꯁꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯅꯥꯔꯤꯕꯗꯨ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨꯔꯥ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯔꯣꯁꯇꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯈꯤꯗꯨꯅ ꯀꯥꯆꯤꯜ ꯑꯃꯗ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯁꯤꯅꯗꯤ ꯔꯣꯁ ꯑꯁꯤꯕꯨ ꯀꯟꯅꯕꯒꯤꯗꯃꯛ ꯆꯪꯈꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯔꯣꯁꯅ ꯅꯨꯄꯥ ꯑꯁꯤꯕꯨ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯔꯣꯁ ꯑꯁꯤꯕु ꯕꯦꯗ ꯑꯃꯒꯤ ꯃꯊꯛꯇ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯅꯔꯁꯁꯤꯡ ꯑꯁꯤ ꯖꯣꯝꯕꯤꯒꯤ ꯃꯑꯣꯡꯗ ꯇꯧꯔꯝꯃꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯔꯁꯁꯤꯡ ꯑꯁꯤꯅ ꯔꯣꯁꯀꯤ ꯃꯁꯥꯗ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯤ ꯀꯌꯥ ꯑꯃꯁꯨ ꯁꯦꯠꯄꯤꯔꯝꯃꯤ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯗꯅ ꯔꯣꯁ ꯑꯁꯤꯗꯤ ꯃꯤꯀꯞ ꯊꯣꯔꯛꯂꯝꯃꯤ ꯇꯁꯦꯡꯕꯗꯤ ꯔꯣꯁꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯑꯁꯦꯡꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯔꯣꯁꯅ ꯈꯟꯕꯗꯗꯤ ꯃꯃꯪ ꯉꯥꯛꯇ ꯑꯣꯏꯅ ꯎꯔꯝꯃꯤ ꯔꯣꯁꯅ ꯀꯔꯤꯒꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯨ ꯗꯣꯛꯇꯔ ꯒ꯭ꯔꯣꯁꯅ ꯃꯉꯣꯟꯗ ꯁꯔꯖꯔꯤ ꯇꯧꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯔꯣꯁꯅ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯗꯣꯛꯇꯔ ꯑꯁꯤꯗ ꯐꯣꯟ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯗꯣꯛꯇꯔ ꯑꯁꯤꯅ ꯑꯣꯜꯂꯛꯂꯝꯗꯦ ꯑꯗꯨꯗꯒꯤ ꯔꯣꯁꯅ ꯃꯍꯥꯛꯀꯤ ꯐ꯭ꯔꯤꯖ ꯑꯁꯤꯗꯒꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯄꯤꯔꯛꯄ ꯄ꯭ꯔꯣꯇꯤꯟ ꯃꯍꯤ ꯑꯗꯨꯕꯨ ꯊꯛꯀꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯕꯣꯇꯜ ꯑꯁꯤ ꯃꯈꯥꯗ ꯇꯥꯗꯨꯅ ꯂꯣꯏꯅ ꯍꯩꯗꯣꯛꯂꯝꯃꯤ ꯃꯗꯨꯗꯒꯤ ꯔꯣꯁꯅ ꯍꯩꯗꯣꯛꯂꯤꯕ ꯃꯍꯤ ꯑꯁꯤꯕꯨ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯤ ꯑꯁꯤ ꯄ꯭ꯔꯣꯇꯤꯟ ꯑꯣꯏꯔꯝꯗꯦ ꯃꯤꯑꯣꯏꯕꯒꯤ ꯏ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯄꯥꯈꯠꯂꯗꯨꯅ ꯃꯁꯥ ꯃꯇꯣꯝꯗ ꯑꯁꯨꯝꯅ ꯍꯥꯏꯖꯔꯝꯃꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯂꯥꯜꯂꯦ ꯑꯩꯅ ꯑꯇꯣꯞꯄ ꯑꯣꯏꯅ ꯆꯥꯕꯅ ꯐꯩ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯔꯣꯁꯅ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁ ꯑꯁꯤꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯐꯝ ꯑꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯗ꯭ꯔꯦꯁ ꯁꯦꯠꯇꯨꯅ ꯃꯈꯣꯏꯒꯤ ꯐꯦꯁꯟ ꯁꯣ ꯊꯣꯛꯅꯕꯒꯤꯗꯃꯛ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕ ꯍꯧꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯕ꯭ꯔꯦꯗ ꯑꯁꯤ ꯔꯣꯁꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒꯨꯝꯕꯁꯨ ꯕ꯭ꯔꯦꯗꯅ ꯔꯣꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯉꯣꯟꯗ ꯊꯣꯛꯂꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯃꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯤ ꯐꯩ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯔꯣꯁꯅꯗꯤ ꯃꯉꯣꯟꯗ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯝꯃꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯩꯅ ꯔꯦꯁꯇꯨꯔꯦꯟ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔ ꯃꯇꯨꯡꯗ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯌꯨꯝꯗ ꯌꯧꯈꯤꯕꯅꯣ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯗꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯕ꯭ꯔꯦꯗꯅ ꯑꯃꯨꯛ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯅꯪꯕꯨ ꯂꯝꯕꯤ ꯑꯗꯨꯗꯒꯤ ꯈꯨꯡꯒꯠꯇꯨꯅ ꯅꯌꯨꯝꯗ ꯊꯝꯃꯝꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯔꯣꯁꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯖꯦꯟꯁꯤꯗ ꯁꯦꯠꯄꯤꯔꯤꯕ ꯌꯥꯝꯅ ꯐꯖꯔꯕ ꯑꯉꯥꯡ ꯃꯆꯨꯒꯤ ꯗ꯭ꯔꯦꯁ ꯑꯁꯤꯕꯨ ꯃꯈꯣꯏꯒꯤ ꯕꯣꯁ ꯑꯁꯤ ꯌꯦꯡꯍꯜꯂꯝꯃꯤ ꯑꯗꯨꯗꯒꯤ ꯕꯣꯁ ꯑꯁꯤꯅ ꯑꯃꯨꯛ ꯔꯣꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯔꯣꯁ ꯅꯪꯅ ꯌꯦꯡꯉꯨꯅꯦ ꯅꯪꯒꯤ ꯃꯔꯨꯞ ꯖꯦꯟꯁꯤꯅ ꯁꯦꯠꯂꯤꯕ ꯑꯁꯤꯕꯨ ꯃꯨꯟꯅ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯍꯥꯏꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯔꯣꯁꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞꯅ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁ ꯑꯁꯤꯕꯨ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯀꯥꯇꯤ ꯑꯁꯤꯅ ꯖꯦꯟꯁꯤꯒꯤ ꯗ꯭ꯔꯦꯁꯁꯤꯡ ꯑꯁꯤꯕꯨ ꯐꯖꯔꯕ ꯃꯑꯣꯡꯗ ꯑꯃꯨꯛ ꯃꯊꯪ ꯃꯊꯪ ꯀꯛꯊꯠꯂꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯔꯣꯁꯅ ꯃꯈꯣꯏ ꯕꯣꯁ ꯑꯁꯤꯗ ꯖꯦꯟꯁꯤꯗ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁ ꯑꯁꯤꯕꯨ ꯌꯦꯡꯍꯜꯂꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯕꯣꯁ ꯑꯁꯤꯅ ꯔꯣꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯔꯣꯁ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯌꯥꯝꯅ ꯁꯦꯇꯤꯁꯐꯥꯏꯗ ꯑꯣꯏꯔꯦ ꯌꯥꯝꯅ ꯐꯖꯔꯦ ꯑꯩꯈꯣꯏꯅ ꯐꯪꯁꯟ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯂꯒꯅꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯖꯦꯟꯁꯤ ꯑꯃꯗꯤ ꯔꯣꯁ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯑꯃꯨꯛ ꯔꯣꯁꯅ ꯃꯈꯣꯏꯒꯤ ꯗ꯭ꯔꯦꯁ ꯁꯣ ꯇꯧꯕ ꯃꯁꯤ ꯂꯥꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯖꯦꯟꯁꯤ ꯑꯁꯤ ꯃꯍꯥꯛꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯁꯤꯗꯤ ꯐꯪꯂꯝꯗꯦ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯔꯣꯁꯀꯤ ꯐꯣꯟ ꯑꯁꯤꯗ ꯗꯣꯛꯇꯔ ꯒ꯭ꯔꯣꯁꯅ ꯐꯣꯟ ꯇꯧꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯔꯣꯁ ꯅꯪ ꯌꯥꯝꯅ ꯊꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ ꯂꯥꯛꯎ ꯅꯉꯣꯟ ꯇꯧꯈꯤꯕ ꯇ꯭ꯔꯤꯠꯃꯦꯟ ꯑꯗꯨꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯆꯦꯛ ꯇꯧꯒꯗꯕ ꯂꯩ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯔꯣꯁꯅꯗꯤ ꯗꯣꯛꯇꯔ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩ ꯍꯌꯦꯡ ꯑꯣꯏꯅ ꯂꯥꯛꯀꯦ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯑꯩꯅ ꯌꯥꯝꯅ ꯐꯖꯅ ꯇꯨꯖꯕ ꯗ꯭ꯔꯦꯁꯀꯤ ꯁꯣ ꯂꯩ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯩ ꯂꯥꯛꯄ ꯉꯝꯃꯣꯏ ꯍꯥꯏꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯔꯣꯁꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯖꯦꯟꯁꯤ ꯑꯁꯤꯕꯨ ꯊꯤꯕ ꯂꯥꯛꯂꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯖꯦꯟꯁꯤꯅ ꯗ꯭ꯔꯦꯁ ꯁꯣ ꯇꯧꯕ ꯃꯁꯤꯗ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯉꯁꯤ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯌꯥꯝꯅ ꯑꯣꯏꯔꯦ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯩꯅ ꯃꯦꯇ꯭ꯔꯣ ꯑꯃꯗ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯦꯇ꯭ꯔꯣ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯨꯅ ꯑꯩꯒꯤ ꯈꯨꯠꯇ ꯆꯤꯛꯂꯛꯂꯦ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯔꯣꯁꯅ ꯃꯈꯣꯏꯒꯤ ꯐꯦꯁꯟ ꯁꯣ ꯇꯧꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯖꯦꯟꯁꯤꯗ ꯐꯣꯟ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤ ꯌꯥꯝꯅ ꯅꯥꯔꯛꯂꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯂꯩꯕꯥꯛꯇ ꯑꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯃꯐꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯅꯤ ꯂꯥꯛꯇꯨꯅ ꯔꯣꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯉꯨꯔ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯁꯤꯅꯗꯤ ꯔꯣꯁꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯚꯤꯗꯤꯑꯣ ꯅꯝꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯔꯣꯁꯀꯤ ꯃꯁꯥꯗꯒꯤ ꯇꯦꯛꯇꯤꯀꯦꯜ ꯑꯣꯏꯕ ꯃꯔꯤ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯁꯤꯕꯨ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ
ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯐꯝ ꯑꯁꯤꯗ ꯕ꯭ꯔꯦꯗ ꯂꯥꯛꯂꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯕ꯭ꯔꯦꯗꯅ ꯔꯣꯁꯇ ꯚꯤꯗꯤꯑꯣ ꯅꯝꯗꯨꯅ ꯂꯩꯔꯝꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯐꯨꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯕ꯭ꯔꯦꯗꯅ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠ ꯑꯁꯤꯕꯨ ꯂꯧꯊꯣꯛꯇꯨꯅ ꯔꯣꯁꯀꯤ ꯃꯁꯥꯗ ꯊꯣꯛꯂꯤꯕ ꯇꯦꯛꯇꯤꯀꯦꯜ ꯑꯁꯤꯕꯨ ꯈꯨꯝꯖꯤꯟꯗꯨꯅ ꯔꯣꯁ ꯑꯁꯤꯕꯨꯗꯤ ꯗꯤꯖꯥꯏꯅꯔ ꯇꯧꯕ ꯃꯐꯝ ꯑꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯕ꯭ꯔꯦꯗꯅ ꯔꯣꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯉꯣꯟꯗ ꯊꯣꯛꯂꯤꯕꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯐꯠꯇ꯭ꯔꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯊꯨꯅ ꯗꯣꯛꯇꯔ ꯒ꯭ꯔꯣꯁꯀꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯍꯪꯂꯨꯁꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯔꯣꯁꯅꯗꯤ ꯕ꯭ꯔꯦꯗꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩ ꯉꯁꯤ ꯆꯠꯄ ꯉꯝꯂꯣꯏ ꯉꯁꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤ ꯑꯩꯅ ꯌꯥꯝꯅ ꯐꯖꯅ ꯇꯨꯖꯕ ꯗ꯭ꯔꯦꯁ ꯑꯗꯨꯒꯤ ꯁꯣ ꯂꯩ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯅ ꯍꯌꯦꯡ ꯗꯣꯛꯇꯔ ꯒ꯭ꯔꯣꯁꯀꯤ ꯃꯅꯥꯛꯇ ꯆꯠꯅꯕꯒꯤꯗꯃꯛ ꯑꯦꯄꯣꯏꯟꯃꯦꯟ ꯂꯧꯈ꯭ꯔꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯐꯖꯕ ꯗ꯭ꯔꯦꯁꯁꯤꯡ ꯑꯁꯤꯕꯨ ꯁꯦꯠꯇꯨꯅ ꯁꯣ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯖꯦꯟꯁꯤꯅ ꯌꯥꯝꯅ ꯐꯖꯔꯕ ꯔꯣꯁꯅ ꯇꯨꯕꯤꯔꯕ ꯗ꯭ꯔꯦꯁ ꯑꯁꯤꯕꯨ ꯁꯦꯠꯇꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯃꯊꯪ ꯍꯥꯠꯄ ꯍꯧꯔꯛꯂꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏꯒꯤ ꯕꯣꯁꯅꯁꯨ ꯖꯦꯟꯁꯤꯗ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪꯅ ꯇꯧꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯖꯦꯟꯁꯤꯅꯗꯤ ꯕꯣꯁ ꯑꯁꯤꯕꯨꯁꯨ ꯃꯐꯝ ꯑꯁꯤꯗ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯔꯣꯁ ꯑꯁꯤ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯅ ꯚꯥꯏꯔꯁ ꯆꯦꯜꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯃꯊꯪ ꯍꯥꯠꯄ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯖꯦꯟꯁꯤ ꯑꯁꯤꯁꯨ ꯃꯐꯝ ꯑꯁꯤꯗ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯕ꯭ꯔꯦꯗꯅ ꯂꯧꯗꯨꯅ ꯔꯣꯁ ꯑꯁꯤꯕꯨ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯑꯃꯁꯨ ꯔꯣꯁꯅ ꯗꯣꯛꯇꯔ ꯒ꯭ꯔꯣꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯔꯖꯔꯤ ꯇꯧꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯚꯥꯏꯔꯁ ꯂꯣꯏꯅ ꯁꯟꯗꯣꯛꯇꯨꯅ ꯃꯤꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯁꯤꯔꯦ ꯊꯣꯛꯂꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯐꯠꯇꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯗꯣꯛꯇꯔ ꯒ꯭ꯔꯣꯁꯅꯗꯤ ꯔꯣꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯉꯣꯟꯗ ꯅꯥꯔꯤꯕ ꯂꯩꯅꯥ ꯑꯁꯤ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗꯒꯤ ꯅꯥꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯔꯤꯕ ꯂꯩꯅꯥ ꯑꯁꯤꯕꯨ ꯐꯅꯕꯒꯤꯗꯃꯛ ꯑꯩꯅ ꯁꯦꯄꯔꯦꯠ ꯑꯣꯏꯕ ꯀꯥ ꯑꯃꯗ ꯀꯔꯤꯒꯨꯝꯕ ꯈꯔꯕꯨ ꯊꯝꯃꯤ ꯅꯪꯅ ꯀꯥ ꯑꯗꯨꯕꯨ ꯑꯃꯨꯛꯇ ꯆꯪꯉꯨ ꯍꯥꯏꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯗꯣꯛꯇꯔ ꯒ꯭ꯔꯣꯁꯅ ꯀꯥ ꯑꯁꯤꯕꯨ ꯍꯥꯡꯗꯣꯛꯇꯨꯅ ꯔꯣꯁ ꯑꯃꯗꯤ ꯕ꯭ꯔꯦꯗ ꯑꯁꯤꯕꯨ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯍꯜꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯗꯣꯛꯇꯔ ꯑꯁꯤꯅ ꯊꯣꯡ ꯑꯁꯤꯕꯨ ꯊꯤꯡꯖꯤꯜꯂꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯕ꯭ꯔꯦꯗ ꯑꯃꯗꯤ ꯔꯣꯁꯅ ꯊꯣꯡ ꯑꯁꯤꯕꯨ ꯍꯥꯡꯗꯣꯛꯎ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯒ꯭ꯔꯣꯁꯅ ꯔꯣꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯕ꯭ꯔꯦꯗ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯅꯪꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯅꯕꯒꯤꯗꯃꯛ ꯑꯩꯅ ꯊꯥꯗꯣꯛꯇꯨꯅ ꯊꯝꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨ ꯕ꯭ꯔꯦꯗꯅꯗꯤ ꯔꯣꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯗꯣꯛꯇꯔ ꯒ꯭ꯔꯣꯁꯅ ꯑꯁꯨꯝꯅ ꯍꯥꯏꯕ ꯇꯥꯔꯕꯁꯨ ꯑꯩꯅ ꯃꯇꯝ ꯑꯗꯨꯗ ꯅꯪꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯩ ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯕꯨꯗꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯅꯨꯡꯁꯤꯔꯦ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯩ ꯔꯣꯁꯅ ꯑꯃꯨꯛ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯅꯆꯤꯟ ꯊꯤꯖꯤꯟꯅꯕ ꯉꯥꯛꯇꯅꯤ ꯍꯥꯏꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯗꯣꯛꯇꯔ ꯒ꯭ꯔꯣꯁꯅ ꯕ꯭ꯔꯦꯗꯀꯤ ꯃꯁꯥ ꯑꯁꯤꯗ ꯏ ꯃꯌꯥꯝꯅ ꯍꯩꯖꯤꯜꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯒ꯭ꯔꯣꯁꯅ ꯔꯣꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯔꯣꯁ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯇꯧꯅꯤꯡꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯧꯔꯣ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯔꯣꯁꯀꯤ ꯃꯁꯥꯗ ꯌꯥꯎꯔꯤꯕ ꯚꯥꯏꯔꯁ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯔꯣꯁꯀꯤ ꯁꯤꯒꯥꯔꯠꯇꯒꯤ ꯇꯦꯛꯇꯤꯀꯦꯜ ꯑꯁꯤ ꯄꯨꯊꯣꯔꯛꯇꯨꯅ ꯕ꯭ꯔꯦꯗ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯔꯣꯁꯀꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯣꯟꯁꯇꯔ ꯃꯥꯟꯕ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯔꯣꯁꯅ ꯅꯨꯄꯤ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯒ꯭ꯔꯣꯁꯅꯗꯤ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯝꯃꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯃꯍꯥꯛ ꯑꯁꯤ ꯀꯦꯟꯁꯔꯅ ꯅꯥꯒꯗꯕꯗꯒꯤ ꯁꯤꯗꯨꯒꯤ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤꯗ ꯑꯩꯅ ꯚꯥꯏꯔꯁ ꯑꯁꯤꯕꯨ ꯍꯥꯞꯆꯤꯟꯕꯗꯒꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯁꯤ ꯑꯁꯨꯝꯅ ꯍꯤꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯔꯣꯁꯅ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯁꯤꯅ ꯒ꯭ꯔꯣꯁꯀꯤ ꯅꯨꯄꯤ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯍꯥꯠꯇꯣꯛꯂꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯒ꯭ꯔꯣꯁꯅ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯅꯪ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯍꯥꯏꯔꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯔꯣꯁꯅ ꯅꯨꯄꯤ ꯑꯁꯤꯕꯨ ꯍꯥꯠꯂ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯈꯧꯔꯤ ꯂꯦꯟꯊꯠꯇꯨꯅ ꯁꯤꯖꯔꯒꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯒ꯭ꯔꯣꯁꯅ ꯅꯪ ꯑꯗꯨꯝꯅ ꯇꯧꯕ ꯇꯥꯔꯕꯗꯤ ꯂꯣꯏꯅ ꯃꯥꯡꯂꯦ ꯍꯥꯏꯔꯝꯃꯤ ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯔꯒ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯗꯣꯛꯇꯔ ꯒ꯭ꯔꯣꯁꯄꯨ ꯎꯍꯜꯂꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯒ꯭ꯂꯥꯁ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯇꯦꯛꯇꯤꯀꯦꯜ ꯈꯔꯕꯨ ꯊꯝꯂꯝꯃꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯁꯥꯗꯨꯝ ꯈꯔꯕꯨ ꯒ꯭ꯔꯥꯏꯟꯗꯔꯗ ꯇꯛꯈꯥꯏꯗꯨꯅ ꯏ ꯑꯣꯏꯅ ꯁꯦꯝꯂꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯇꯛꯈꯥꯏꯔꯕ ꯁꯥꯗꯨꯝ ꯑꯃꯗꯤ ꯏꯁꯤꯡ ꯑꯁꯤꯕꯨ ꯀꯥ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯔꯣꯁ ꯑꯁꯤ ꯍꯤꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯑꯃꯁꯨ ꯗꯣꯛꯇꯔ ꯒ꯭ꯔꯣꯁꯅ ꯔꯣꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗꯤ ꯑꯃꯔ ꯑꯣꯏꯔꯕꯅꯤ ꯅꯪꯗꯤ ꯁꯨꯡꯁꯤ ꯁꯤꯔꯔꯣꯏ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯔꯣꯁ ꯑꯁꯤ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯗꯨꯅ ꯗꯣꯛꯇꯔ ꯒ꯭ꯔꯣꯁꯇ ꯂꯥꯎꯔꯛꯂꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯗꯣꯛꯇꯔ ꯒ꯭ꯔꯣꯁꯅ ꯔꯣꯁ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯑꯁꯤ ꯂꯥꯛꯅꯗꯨꯅ ꯊꯝꯂꯝꯃꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯔꯣꯁ ꯑꯁꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯁꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯁꯨꯝꯅ ꯁꯨꯝ ꯋꯥꯗꯨꯅ ꯂꯩꯔꯝꯃꯤ ꯁꯤꯟ ꯑꯁꯤ ꯎꯠꯂꯒ ꯃꯨꯚꯤ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯑꯣꯏꯔꯝꯃꯤ ꯃꯌꯥꯝꯅ ꯃꯨꯚꯤ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯕ ꯇꯥꯔꯕꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ